Akaswani Imphal Ningthoukhongjam Suni na pau pazari. Maharashtra nursing laikidabagi cham humbutra taruk suba kumon thorap ngasi Imphal gi kanglada pangthokre. Rajya gi Art and Culture Vibhag ki Manipur State Archaeology na sinduna kanglada pangthopa thoram aduda Maharashtra nursing gi Manglenda Mukhyamantri Yumnam Khemchana luchingduna leisu madi tarpan katki gansala chuppi ki. Thormadura saruk yarduna Art and Culture Mantri Khuraijam Loken Singh na hai lamdam asigi layoi khraba ipa ipu sing na tungi mirol gi damak kathok lamba sing adu puwari na sakhini makhoi gi thawna lingjel amadi lamdam asigi ningtamba ngakna bo honarba sing adbulu ekoina matam supada ningsing baga loinana ikai kumnagadabani makhoi gi masa masu oiriba ekoina lamdam asigi tungi mirol gi damak yaifana bakhan baga loinana ningtamba ngakna bagi damak matam supada kathok baga loinana khonagadabani Koi lamdam city layo ikraba halama layo singduna mariba ki demakta kaya ki mati koi laiba jati koi khongang sida manipur da laiba mafam khudi makki mi singsine state ki demakta mariba ki demakta kaya ki mati ka thok sarunge haiba do ngasi gi koi laiba history juna ta khone aduna koina matam dugi layo ikraba halaman mayam dugi masa masu ngaktani koi se aduna ai koi su ai koi ne lairinge matam ja tungi mirol gi demakta samkari gum khadi tawram batai maram di tungi mirol nai koi gi ipa ipu singna tawram masing to Rajapal Ajay Kumar Bhala na hairi Maharashtra nursing Manipur gi ningtamba ngakna bu honabada achauba thodang laukiba maraibak ningba athaubani athauba asi lekidabagi sahi sam humbutra taruk subagi numit palan ga mari leinana Rajapal na warol amada hai Maharashtra nursing gi apunba Manipur ama sagatpagi wakhalon adugi tung inaduna ngasigi mirol na phurup kudingbak nungshi chanana khundaminaba apunba santi leiba Manipur gi saktam masi matam supada manghandana thamnaba hotnagadabani Mukhyamantri Yumnam Khemchana Imphal East Jilla gi Akampat Relief Camp da satuna relief camp asida leiba nupi macha ama laibak tiba thodok amada leikidabada imung manung gi miyoi singa ngasi unakare Mukhyamantri na nupi macha asigi imung manungna thamoi songna awaba phongdokpaga loinana tengbang su piki hairi Sri Khemchana mafam aduna leiriba IDP singda makhoibu asoyangam yahondana thamba haibasina magi khwaidigi maruiba thodang oigani hairi mafam asida leiriba IDP singna makhoina mayoknariba kudong zadaba sing adu mari leinaba official singda paudamduna atuba matamda thabak paikhanaba pautak pikre mangna hai rajya sa santi amadi tangdu leitaba hanjil hanaba sarkar asina honari masina sarkar asigi mapungoiba thodang oiri Okram Jilla da ngarang nongmai kamnabagi thodok amada leikidraba BSF Constable Mithun Mandal gi mafamda Mukhyamantri Yumnam Khemchana leikatuna ikai kumnaba utkare Bir Tikendraji International Airport pangthokiba leikidraba BSF Constable asigi mafamda ikai kumnaba utpagi thoramda Mukhyamantri saruk yakibani thoramada sarkar gi makok thongba official sing yauna BSF gi makok thongba official sing su saruk yake BJP gi makok thongba luchingba masung Pradhan Mantri Narendra Modi na hairi Refugee singda Sangvidhan gi hak sing mapung phana phangangani adumoinamak narol da changchilakpa miyoi singi tanthokani Nongchu Bengal gi Katwada Mikhal gi rally amada Pradhan Mantri na hai rajya sida BJP na sarkar semlaklabadi Citizenship Amendment Act ki makada citizen oiba yaba miyoi singda citizenship pigani mangna hai Trinamool Congress na sahi 15 rajya asida palakpada rajya sigi miyamda aki tujungba natana karigumba kanaba sing phangandre Sri Modi na hai Rajya sida Rajniti gi lamda hingsa thonba singi mathakta ahakpa sairak sing lokhatkani narol da changchilakpa miyoi sing mafam ase thadoknaba sem saba horo aingi wangmada mapaldagi mitop sing pusilakpa miyoi singi mathakta sarkarna matik saba thabak lokhatkani Rajya sigi onda da pangthokpa mikhal gi marileinaba mitin amada BJP makok thongba luchingba amasung Griha Mantri Amit Shah na hai Trinamool Congress sarkar asna Nongchu Bengal asi chakhotpagi lambiromda lamjingdre Rajya sigi naha singbu atopa rajya singda masa gi senda lambi thiba chatlale lomi singda makhoi gi pothok singi mamal phanganba ngamdre maraga sida Trinamool Congress ki luchingbi amasung Nongchu Bengal gi Mukhyamantri Mamta Banerjee na leibaga sigi tongan ba rajya singda Bengali lon ngangba miyoi singda attack toropagi matangda BJP da maral siri Assam gi Sri Bhumi Jilla gi Karimganj North Vidhan Sabha Kendra gi manung channa Babylon High School English School da polling station da ngasi amukhana bot thadanari nungthil pung 5 phabu bot thadanagani Vidhan Sabha Kendra se punna mirep 13 na lamba taunari Nongsub Asia da chanti hanjilanabagi matangda America amasung Iran gi awangba thaki mifam
ama hauzik Islamabad ta pangthoknaba sem saba loire ngaki mamang da America ki Uparashtrapati JD Vance Islamabad ta thungkibani Iran ki parliament ki speaker Mohammad Bagher Ghalib su Islamabad ta thungkre pauloi jare